Kuki loop sing na NPO da Lalle Haikhre highway da numidang ating bada kuki amata koicha satuna lang khot pata Lalle Haikhre. NNCN IM gi Luchingba Twingalen Muiba gi Senapati District Headquarter Taram Okpagi Thoram Pangthok Ringai We One Kuki Len We Demand Kuki Len Haine Lau Khong Baga Loina Muiba gi poster sagai ramba thodok amagi matang da Kuki in Sadar Hills amasung Kuki Chiefs Association Sadar Hills na Naga People's Organization NPO da Lalle Haikhre Loina matung tarakpada siguma thabok sing amata tawhalloi haibagi thajaba piraba matung nakal animaktagi marakta yasinaba purakse Thaudok adugi matangda Sadar Hills amasung Kuki Chief Association Sadar Hill gi Luching basing amasung NPO gi Luching basing ge ngarang punna unadun nakal anigi marakta yana warul ama sign tawna kibani nakal anigi marakta yana kibu wafam adudi Kangpokpi district manung tlairiba Kuki sing loop ani asina akan ba pautak pi baga loina matung tarakpada sigumba thaudok amata thokhaloi asigumba kamunen oiba slogan matung da lawbada makhoibu lemna tharwai naga village ka nakna highway da numidang athengba Kuki amata koija satuna langkot pathabok tawhalloi handak thokiba lebak thiba thaudok Adugumna matung thorakpa tarabadi madugi daita pumba Kuki in Sadar Hills amasung Kuki Chief Association Sadar Hills na daita pugani haiba wafam asna yana ba adu purakibani nakal ani gi marakta kuyak pina ba adu da NPO gi General Secretary M Zone Thangan Vice President A Adako Assistant General Secretary PM Swingam aduga Sadar Hills Kuki Chief Association gi President Haukholen Haukip amasung Kuki in Sadar Hills gi Vice President Thangkomang Chongloina kuyak pikhi Delhi blast Zenaba Meeoi ama NIA Phaba ngamkhre Delhi gi Red Fort marakta suicide bomber amana Hatkhiba terror attack ta Meeoi tara hena sikiba amadi Meeoi kun gamanga hena sok apon nanghan kiba thaudok adu da lautina bo yamna Jammu and Kashmir gi Meeoi ama National Investigation Agency NIA Phaba ngamkhre bomb blast ki thaudok adu ki matang da Delhi police na lokhatpa se NIA da sinaraba matung agency na paksana thihumba gi thabuk satabda car bombing adu da maru oina senabani haiba Meeoi ama Delhi gi mafam amadi gi Phaba ngamkhre beni Farba Meeoi adugi maming Amir Sasid Ali Kawi mahak Jammu and Kashmir gi Pampor district gi Sambu Parada laiba Meeoi ni suicide bomber Umar Unnabi na IED fit tawduna bomb pokhayan kiba car adu Amir Rasid ki thawrang makhada Delhi dagi laibani haiba khangba ngamle suicide bomber adugi maming Umar Unnabi Kawi mahak Jammu and Kashmir gi Pulwan dagi ni amadi Faridabad laiba El Pala University gi General Medicine Department Assistant Professor oibani haiba su khangba ngamkhre thaudok asigi matangna thaudok adu da soklaba Meeoi sing yauna punna witness humdraga humdoi gi machin hangkhre thaudok adu gi matung tarakpada Delhi Police Jammu and Kashmir Police UP Police amasung tongan ba agency sing gi mating kaloina na NIA na tikatpa thabuk chatarakibani hairi Bihar gi mikhal lairik haiba mi bot ka de haitaba sukai Bihar da pangthokiba assembly mikhal da politics karino masak muna khangriba Meeoi na mai paklaga lairik khwaidagi haiba mi na mai thi hore masagi chahi kungamanga suba da ngairibi Maithili Thakur Kaubi Saisakpi ama Alinagar Assembly Constituency da BJP gi miref oiduna ma ki lamba oriba RJD gi miref Binod Mishra dagi bot masing lising tarama thoiga chatret ka kuntra henduna mai pa ki July kungamanga da masagi chahi kungamanga sukhrabi Maithili Thakur na handaki mikhal da khwaidagi naha oina mai pa miref oire Madhubani district dagi haurakhibi nupi ase Indian classical amasung devotional music tomlaki adubu politics ki maramdadi karigumba amata khangdri amaramda lairik khwaidagi haiba mirefni haina launariba Krishna Chandra Sinha di handaki mikhal aduda maithi hore masamak mathematician ama oibaga loyana IIT JEE gi professor oiriba misak asi Prasantaki Sorgi Jan Suraj Party gi tiketa Kumhar Assembly Constituency digi miref oikhibani Election Commission na mikhal gi falau thokpada KC Sinha na supna gi bot lising tara mangaga taraga taret fangduna ahum subataki constituency edu da BJP gi miref Sanjoy Kumar Sinha na bot lak amaga chanipan chamriga marfuga manga fangduna maipa ki Congress ki miref Indradrift Kumar na bot lising angkai ni thoiga chamapan ga humpuga mathoi fangduna ani subataki handaki mikhalasi da khwaidagi lairik haiba miref ni haina launariba Kalyan Chandra Sinha Kumja 1954 gi December kungama panda Bospur da poki Bihar Board Examination da khwaidagi makok ithang thangna lakhibaga loinana National Merit Scholarship fangki Patna Science College da BSc amasung MSc tamduna double gold medal fangki Kumja 1990 da PhD fangki ba Meeoi asina masagi chahi kunganipan surakpada coordinate geometry haiba lairik ama iki matung tarakpada mahangna tungan ba lairik humputara hena ikre mahangna ikiba lairik kaya marum Bihar amadi atai atopa state singing school curriculum da yauduna maheroi singna takpi tambiri Bihar da maha
Guru haina khangnaba mioi asi sanglaba chahi 59 professor oiraklabani khwaidagi hana party na university gi oja oina thabak tawkhibaga loinana tongan college kaya gi principal oiramlaba matungda Bihar da leiba Nalanda Open University gi vice chancellor fawba oiramki Editorial kalam dagi lokotjarake government semdringai da Kuki gi demand pigadabani hairakpa Kuki singna Manipur gi manung da union territory semnaba demand tawriba asi central government na piroi haina khangan khrabasu makhoi gi demand fangriba fawba khongjang handokloi haiba wafam thamlakibasi central government da choba singna bani India government ki mayok ta Kuki singna state sida popular government semdringai da political solution puraknaba Manipur da lakiba BJP gi luchingba Bill Santos amasung Dr. Sambit Patra da Thak2 Kibada anamkan gi machatni BJP gi national general secretary organization Bill Santos amasung party sigi notice in charge Dr. Sambit Patra anina haukiba sagol sen numita Churachandpur da chatuna BJP gi Kuki MLA sing amasung civil society organization gi mute singa unakiba aduda Kuki jo council cadet sigi maike degi hojik lairiba buffer zone asi amana amagi kai khumna bangak tuna thamgadabani state asida popular government ama laktringai gi mamangda political solution pura uhain taksin kre haiba cadet sina press ta thadorokpa cherol amana khangalakiba sigi makhata na hai Kuki singna BJP government lehenbada athingba laite haibasini illegal immigrant chin Kuki jo narco terrorist singna 2023 gi May 3 dagi khangaudana Manipur miyam gi mathakta landarakhiba gi loikham nai de buathok lairiba sigi pandamni haribadi Manipur gi manungda legislature leiba separate administration natraga Kuki singi ta oiba tokhaiba leibak jalingam sembani illegal immigrant singna oithok loidaba pandam amagi damak lawmapu yongna tanbagi thawong chatharakhiba aduda miyam na thoina lumna longnaramkhide adubu makhoi gi ka henba lamhen tuhenbagi Chang hengalakuna paktak mihat yum kai mai thabagi thabak sing chatharakhibadagi yelhomi mitei miyam maru oina khunja singna lamhenba singbu matam chana laksinabagi damak nakalani gi marakta khulai gi muknaba arm conflict tholakhibani mitei khunja singna apunbagi saktam kahendana balan ngakpigi thodang lawrakhi watho asigi thodang pumnamak chin Kuki jo narco terrorist singna lawgadabani leibak ki apunba saktam thugaina balandarakhiba sing maralgi matugina leingakna chairak pifam thoi adubu wathok asigi matungda mainland India gi leingakpa union home minister na watho asida mapan gi khut yawi haina lumna lawbagi mami taramki adubu madugi ona tainabada watho asi mitei amasung Kuki anigi marakta thokpa kangnuki irangni athubu matamda waroisin puraknabani haidina buffer zone sem ki Kuki singna khundaba chingi sarugna union government na ngakpa aduga tampaki mitek singna khundaba mafam singna state na ngakpagi thawong asi separate administration natraga khaibung tahanabagi political gi lautuna baman bathawong na Kuki singi maikai degi buffer zone gi system nakal ani na ngana chatpa amadi popular government semdringai gi mamangda makhoi gi demand pi gedabani haibagi firep chesilhakhibani central government na UT gi demand pi roi haibagi wafam khangan khiba lairabasu makhoi gi demand fangriba fawba khongjang handokloi haiba singnabagi firef lawrakliba si central government na pukchal sengdaba yonglai melai naidaba amadi Manipur gi apunba saktam bolum na lawba ngamdabadagi oirakhibani haibada haimandu thokloi Piroi harabasu pigadabani haibasi madu achouba singnabani buffer zone ngakna chatkadabani haibasi su separate administration pigadabani haibani